अहानबदा मरोइबा पाउ पिजरी मणिपुर ngasi yausang mari ni chanba numit asida tampaki mafam kayada ayuktagi hauduna sana khonabagi thauramsing pangthoknari Union Home Minister Amit Shah na chair lauduna North State singda criminal law ahum mapung phana implement taunaba Guwahati da mifam pangthokre Mar Inpui ke General Secretary Fudaramle Surchanpur da akanba irang tholakpadagi curfew lauthokre ngasi Manipur Mizoram Nagaland Meghalaya amasung Assam da nonglei nungsit tauraba yai haina MED department na khangalakle amadi awang nongpok lamdam da sel thadanaba pokhanaba ki pandam da miyoi manga na saba task force ama semle Manik Shah Kurumjari Mami TV na sandok jariba Manipuri pau medyang tabiriba singbo taramna ukjari pau sandong na pizari Manipur da ngasi yausang mari ni chanba numit asida tampaki mafam kayada ayuktagi hauduna sana khonabagi thauramsing pangthoknari lekai da leiba club sing amadi sangstan singna tongan ba makhal gi sana khonabagi thauram kaya pangthoknari komai asegi humni chanba numita ngarang Imphal gi palace compound da leiba Sri Sri Govindaji Temple amadi Sagol Banda leiba Sri Sri Bijoy Govindaji Temple yauna mafam kayada holi palasing pangthokhe Union Home Minister Amit Shah na chair lauduna North Eastern State singda criminal law ahum mapung phana implement taunaba Guwahati da mifam pangthokre Union Home Minister Amit Shah ge Assam amasung Mizoram gi numit humni gi khongchata ngarang Guwahati da North Eastern State singi Chief Minister amadi Manipur gi Governor Ajay Kumar Bala yauna Guwahati da awangba thaki mifam ama pangthoktuna criminal law ahum North Eastern State singda mapung phana implement taunana ba khumna khanakre hairi Mifam aduda Union Home Minister Amit Shah na North Eastern State singda criminal law ahum asigi makhada crime tauriba sing thengthaba tawduna case sing khudakta register tawna ba khanghanki loinana terrorism amadi mob lynching ga mari leinaba crime singda political gi oiba khut amata thingjin handana basu akanba pauktak pi ki hairi mahakna makhatana phongdokhibada police na North Eastern State singda insurgency sing muthadhanaba amadi public singi punshi amadi property ngak senanaba hena mityang changadabani loinana North Eastern State singi Chief Minister singnasu tha khudingi criminal law ahum asibu mapung phana implement taunanaba meeting tawgadabani amadi state asigi DGP amasung Chief Secretary singnasu numit tara mangani khudingi review meeting pangthoknanaba mifam aduda khanghanki haire awang nongpok lamdanda sel thadaningba pokhananabagi pandamda miyoi mangana saba task force ama semle haina Tripura gi Chief Minister Manik Shah na lauthokre hairi awangba thaki investment promotion panel gi convener haplaba Manik Shah na hai panel asida donor minister Jyotiraditya M Sindhya amasung Meghalaya Nagaland amasung Sikkim gi Chief Minister sing yauri hairi panel asina tha taruki manungda North Eastern Council NEC da masigi report pikhalakani hairi
ngasi Manipur, Mizoram, Meghalaya, Nagaland amasung Assamda nonglei nungsit tauraba yai haina MED Department akhangalagli. Arunachal Pradesh ta ngasi state adugi maji majida akanba nong churaba yai hairi. State asige district kharada ngasi yauna hayeng phawbada parabna nong churaba yai hairi. Indian Meteorological Center Imphal na thadrokpa paw amage matung ina Tamenglong, Senapati, Kangpokpi, Imphal West, Imphal East, Jiribam, None amasung Bisnupur gi mafam kharada parabna nong suraba yai hairi. Kangpokpi, Imphal West, Imphal East, Ukrul, Kamjong, Bisnupur, Thobal, Kakjing, Tengnopal amasung Chandel gi mafam kayada pungda kilometer yankhaidagi humpu phawbada yangna nungsit chitlaba yai hairi. Amaromda MED Department na thadrokpa paw amagi matung ina Nagaland, Meghalaya, Mizoram, Assam, Arunachal Pradesh amasung Tripura da akhak arau amadi nungsit ka loinana akanba maongda nong churaba yai hairi. Amaromda awang nongchup Bharat tangasi humni marini asida sabagi chang Celsius degree ani dagi mari phawba tamna hengalakpa yai hairi. Orissa gi district kayada sabagi chang khangyan hengalakpa yabagi oithokpa leibana Indian Meteorological Department na ngasi gi oiba heat to wave warning pikre hairi. State asigi Jarsuguda, Sambalpur, amasung Kalahandi district singda sathina sabe yabagi phibam leibana MED Department na red warning lawthorakli. Ayuk pung 12 dagi nongthil pung 3 phawbada ka hena sagadaba mafam singda chathok chachin tawba tarabadi MED Department asina akhanaba check-in thorang lawthokna basu khangalakli hairi. Ngarang Churchanpur district in Manung Chanaleba BK Montessori School Jenhangda Mar Impui ke General Secretary amasung Kukizo Council ke Finance Secretary oiriba Richard Lantapui sakhangdaba singna numidang wairam pung 8 kuntra rom taba matamda tamthina phurambadagi thongdoka mari leinana ngasi tongan ba Kuki organization singna yaningdaba phongdokpaga loinana Kuki Student Organization Churchanpur District ta total shutdown lokthokhibaga loinana lambi da miyamna tholaktuna irang haurakpadagi law and order gi phibamda akaiba lakpa thoktanabagi damak Churchanpur District Magistrate na irang laksinanaba haiduna Section 163 Bharatiya Nagarik Suraksha Saitya gi makhada khudaki oiba district aseda curfew lokthokle haina additional district magistrate Thangoi Gangtena order thokre curfew manung asida Churchanpur district ke jurisdiction manungda mioi manga hena punba amadi lambida makhal amatagi khutsu khulai pairaga chatpa athingba thamkre hairi adumaku athingba asida government agency amadi essential service ki oinadi komthokani haina order asina makhata na palle Imphal da pangthokwa thauram amada masana iba lairik ahum phongnanabagidama hozaidagi saknairabi aibi lairen lakpam boizonti ngasi Imphal International Airport ta thunglakhrei aibi asike mapuroiba lairen lakpam Sorti Kumar ga loinana lakhiba aibi asibu apunba Khorilongi Malembi Lup ki President Waikhom Amuchau Maitai amadi Lup asige legal advisor Khuraijam Kantana khudol piduna taramna okhi Saknairabi aibi laireng laipam boizontina haikibada ima laibak Manipur asi asuki matek nungsi awaba taraba ireja singi awabada saruk yabaga loinana mamangda awaba taraba sing unaba lakiba matamda thamoida phaukiba kaya adubu lairik oina ithoktuna phongnabagi damak Imphal da lakibani lamkoi wari gi igi khongol wari macha Nongpok Khonjal amadi Saireng Lairik Nongpok Saisak hairiba lairik ahum ase ima laibak asida phongduna miyamda khudol tamjabani mapalda leijarabasu matam pumbada ima laibak asigidamak khanjaba nungsijaba ama oina angamba khara tawjabani haina phongdokhe aibi asibu taramna okladuna apunba khorilon malemgi lupki president Waikhom Amuchau Maitaina haikibada Assam amadi Manipur anigi marakta hena nungsinaba amadi naksinaba ireja singi I maribu hena chechinaba pandamda hozaida leiba saknairabi aibi asina Imphal da laktuna lairik ahum phongbiba asimak
असुकी मतिक थागचरी लाइरेन लाकपम पब्लिकेशन दा फोंगबा लाइरेक अहुम असे लाकलिबा तांग 18 दा मणिपुर प्रेस क्लब दा पांगथोकपा थौरम अमदा मियाम दा रिलीज तौरगनी हाइरे लिटरेचर हाइबा असी खुनाई अमदा खुनाई रोल अदुगी मसक कया उत्पा ngamba amani asam gi hojai laikhrabasu manipuri sahiत्य bo hena chawthokna naba aibi oina thoklakduna lairik kaya khudol tamba ase nungai ba poi makha tana su lairik kaya ibiu haibasu afam su mhangna phongdoke Imphal East District School College amadi yausang sports meet na chingba mafam kharada nokphadegi artist singna Chatharakwa HIV amadi AIDS awareness kamari leinana street play phagi lila wahang mari ngasi lotion krai March tha asege tang taretagi hauduna chatharakwa awareness program ase National AIDS Control Organization NACO Ministry of Health and Family Welfare Government of India gi makhada Manipur AIDS Control Society MACH na sinba folk media campaign gi saruk ama oina Imphal East ke khurai Thaudam lekai da leiba Nokphade Cultural Foundation na chatharakibani campaign asida Nokphade gi natana Manipur gi saknai raba Phagi Puba Joseph Kuber Kanta Naubi Suresh Pari Bikram amadi Bubona jingbana saruk yaki play asigi script amasung direction na Thaudam Rohini Kumar ni program asiga mari leinana Nokphade Cultural Foundation gi secretary Thaudam Rohini Kumar na haikibada Street play asina mahiroi sing amadi miyamda HIV amadi AIDS Prevention Control Act 2017 amadi HIV AIDS ki matang da so miyamda khanghan ki haire HIV le sago na leiba sing natraga AIDS na na leiba mioi sing asida tati tawina tawba yadre makoida makoigi HIV AIDS status na maram oirga boi tati tawina tawbiba lanthum mathiba school college da punpa yade haibna singba tawbiba adugumba mo amata yadre masi aini mieng da serak ngai oiba yai haiba foundation National Program for Control of Blindness and Visual Impairment Tamenglong na sinduna District Health Society Tamenglong District ki mityak makada World Glaucoma Week 2025 ka mari leinana miyamda awareness pi bagi khongchat ama chatkre No to glaucoma yes to life the world is bright save your sight haiba slogan da yumpham oiduna pangthokiba khongchat aduda NPCB Tamenglong ki District Nodal Officer Dr. Ranglan haikibada glaucoma ase yamna maru oiba laina makhal amani masi fazana layeng hoduna mit ka hena sokjindringai da ngakthokna ba hona minase haike miyoi chamapan kun lom screening tawduna free consultation pi ki haire Security force na state asege jing amasung tampa ke mafam singda area domination amadi thiba humba ki thabak leptana chathare Police control room na thadorok pawarol amagi matung ina Bisnupur district in Nambol police station ki manung chana leiba Uyok forest amadi IBR amadi Jingkhong gi lona ba mafam singda thiba humba ki thabak chathabada khulai kaya fagat pangam kre hairi fagalaba khulai sing adudi 5.56 mm insas rifle ama 9 mm carbine machine gun ani magnifier scope yawa .303 modified sniper ama SBVL gun ama pistol ama 36 hand grenade mari 12 bore live cartridge ahum 9 mm CMG ahangba magazine ama tear gas grenade ani anti riot rubber bullet mari tear smoke shell ama tube launching ama 36 hand grenade launching tawbada seasonaba HD cartridge mari amadi wood breaching shell ani hairi amaromda Imphal West District ke Sengmai police station ki manung chana leiba loitang sandum range da thibo humba ki thabak chathabada magazine ga loinana SLR ama pistol ama detonator yaudaba 36 HE hand grenade ani amadi bofeng handheld radio set ani fagat pangam le hairi
MB Kala Sangit Sangam Vidyalaya Wabagai Tera Urak Kaching District Numit Kuntrani Chatarak Patal Fangnavagi Tauram Ngarang Wabagai Ayangbi Community Hall da Pangtokuna Lusin Kray Tauram Aduda Chief Guest K Jayanta ex Pramuk Kaching Block President RK Rosari Devi MB Kala Sangit Sangam Vidyalaya Guest of Honor na M Siamjai Culture Activist Tauram Mapu Oike Tauram Aduga Mari Lainana Chief Guest Jayantana Fongdokibada Ipa Ipuna Yamna Wana Sembiramba Makal asi Mami Samlaklaba Matam Asida Academy Asina Tal Fangnavagi Tauram asi Pangthokpirakpa asi Yamna Afaba Khongthang Amani Haiki Tauram asi Ministry of Culture Government gi Makhada Pangthokpani Hairi State asige jing amasung tampake district singi jingnaba mafam singda ain kaiba thokdok sing thoktana na bathi bahumagi thabak leptana chathari Amaromda Manipur Police Control Room na thadorokpa cherol amagi matung ina National Highway to Imphal Dimapur lambida lamdam asige tangai fadana nongmada changdaba yadraba pochai puduna lakpa gari jamriga humphutara manga hairiba lambi asida apanba yaudana pusilakre Makhatana pochai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akan basexing tharang lokhatki Manipur district pumna makta pamdaba thodok thoktana bagidamak ching amasung tamda punna checkpoint chamaga supna mapan hangduna achat awok sing check tawduna wahang pahong chathaki miyoi amata mi pami puntobudi yaukide haire Haukiba February 13 dagi March 13 fawba chatharakpa workshop cum production on folk music narang lotion kray Laimarol Singi Seksha Kolna Sinduna Palace Compound da Pangthokiba workshop cum production on folk music asi Ministry of Culture Government of India New Delhi ki makhada pangthokpani hairi numit kunga mathoini chumna chatharakpa thauram asida JN Manipur Dance Academy Imphal gi director P Vilas Singh Laimarol Singhi Saisakol Palace Compound Imphal gi Vice President L. Bidyarani Devi Amadi Department of Art and Culture Government of Manipur gi State Coordinator S. H. Navachandra Sarmana Atoi Bamithunglen Singh Oina Saruk Yaki Manipuri Student Unions Hojai District Committee Amadi Manipuri Culture and Sport Development Society Assamna Hojai gi manung chana leiba Gauranagar Young Sporting Club Playground Hojai da numit humni chupna pangthokadaba Tara suba yoksang kumai sport culture amadi literary meet ki ahanba numit club kunmanga yauna thauram hogdokre Thauram hogdokpa asida athoiba mithunglen oina retired DIG KK Sharma Mithunglen Singh United Committee Manipur gi President YK Dhiren Manipuri Sahitya Parishad Central Committee ki Vice President N Vidya Babu Manipuri Sahitya Parishad Assam Hojai District Committee ki President Manihar Singha All Assam Manipuri Student Union ki President Ngasepam Sanahal General Secretary Asangbam Swapan Amadi Assam ki tongan ba Luki Mihut Singh Intellectual Singh Amadi Sport Person Kayana Sarukyaki Hairiba Yausang Kumai Asi Lising Ani Tara Taruktagi Hauduna Ngasi Pauba Chathaduna Lakibani Amdangai Khayaba
Arambai Tengol gi mityang makada unveiling ceremony of the 10th martyrdom gi thauram ngarang yumnam patlo chingjen da pangthokre. Thauram aduda ICHAM founder president Nongthombam Rajendro Elias Boy Arambai Tengol gi luching puren korongan bakhuman Khoiramban Ima Kaithel Joint Coordinating Committee for Peace ki convener Laistram Mema Devi Peace Committee Kanglaipak Manipur ki President Khumukcham Rajesh Maitai Arambai Tengol ki Army in Chief General Asem Kanan Arambai Tengol Mobile Team ki in charge Samanandana Athoiba Mithunglen oina saruk yaki Thauram aduda saruk yakiba laikhidrabat singi athoba singi mafamda Masila kuna iti thabang to kuda mayam hari organization na amang thabang to kuda iti palura paluna thabang ti kuito ge paluna thabang kuito ge aina Manipuri sieso puna makjena haije kusi kadare lai film se benta yori habidi nice ama ko awaga Secretary Kundaki Bahari Nasiba, the wine, according to me, you will. Our Secretary Manila, our tanki, who meeting. A total project in Martin Road. Mrs. Local Campaign, upon was it how to Tony Kamada Central Yausanga Mari Lainana Nomagi Oiba Mid Lying Bagit Tauram Naina Sang Club Amadi Madeline I Kerga Kusam Naduna Naina Sang Community Holder Pangtokre Medical Camp Asida Madeline I Kergi Maikai Degi Tongan Tongan Bakudong Java Kaya Computerized ki Lying Anok Amadi Frame Lens Hidak Langtak Singsu Ahongma Mamalda Miyam the Fangan Ki Hairi Nongmagi oiba mit layang ba asida mipum khudingmak masa ma ufana thamlasi afaba khunai ama oinabagi damak pandamda pangthokpani haire layang asida lekagi miyam amadi anakpada leiriba miyamna thoraktuna saruk yaki pangthokliba mit layang ba asida achobo mateng pangbikhiba Madeline I Care Book Club ki maikaidagi thagatpasu phongdorakli Lomi Singhi Apunba Loop Ama Hona German Foundation Manipur ki Ahanba Foundation Day Foundation Asina Sinduna Kaisampat Imphal da Leiba Ima Banquet Hall da Pangthokre Thauram aduda Manipur Government ki Department of Agriculture ki Joint Director TS Glenny Monsang ICARKB ke Tamenglongi Subject Matter Specialist Horticulture Dr. RK Roshan Singh Manipur Lenga ke Department of Agriculture ki Cotton Development Officer KH Nimai Chan Singh na Presidium Member Singh oina saruk yake Thauram aduda Manipur ki Ching amasung tamda tongan ba district sing dage Hona German Foundation asi chawkhan anaba honabada kathokpa amaga loinana thabak tawriba director sing amadi atai thaumi sing member sing bo ikai khumnaba utuna kudol post sing tamkhe loinana company asina paikhalakadaba thabak sing amadi Lomi Singna Paikal Hanimba Wafam Kaya gi matangda wafam kaya phongdokladuna khana naina ki haire Joint Director TH Monsang na phongdokhibada State asida Agriculture ki chawkhat thaurang kaya puthoknaba Department asina kanna hotnari Lomi Singa khusam naraga chataba yade maram asina Lomi Singi oiba company asina kanna agriculture ki pothok puthokna ba honarakpa ase yamna aphaba khongthang amani haike Maram asina Agriculture Department nasu angamba mateng pangnana ba honagani miyam nasu honaba lepiganu haike heba thasu thabide heba pirasuko adumbadi khusu pamjade aduna phajana tharaga phajana taw kano taw akhoigi pochai akhoina pirak jel leba poche phajana thabiba phajana kano tawbibu de khusu pamje agriculture gi department ama oina aisu ire ba pot ngam si
ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯈꯨꯊꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯤ Kakching District ke Sugnu SC ke manung de leiba wangu Sandakong Social Welfare Youth Club Sandakong na chahi khuding ge leptana chatharakpa 21st Annual Sport Meet lising ani kun manga oina ngasi gi oina morning session da Mahiroi singi education item sing pangthokre chatharakli ba sport meet asige ngasi gi mari ni chanba numit asige ayukta School Mahiroi singi education item oina category mari thokna recitation competition English amadi Manipuri londa athoi hen tanakhi makha sport complex asida drawing amadi class 1 dege class 9 fawgi oiba Mahiroi singi mathematics competition sing club asige sport complex da pangthokhi hayang closing ceremony thauramgi prize distribution numit asige morning session da Mahiroi singi oiba quiz competition pangthokani haide ngasigi evening session da nupa macha amadi nupi macha singi physical item sing yellow masana mukna amadi lamjal na chingba sing pangthokani haire Manipur like his little brother, and we have a lot of fun. I was going to the window to say how do you do, but he's recite a poem. The name of my poem is The Nature. Oh wonderful nature, you are so beautiful. I'm the post private. Tranquility Club Tentha Haibung Thobal na sinduna team tara tarukna pol mari thokna khaidoktuna mamang tha February kunga humdoi dege Tentha Haibung Second Tranquility Club TQC Trophy led Irungbam Birlan Memorial State Level Open Tennis Ball Cricket Tournament lising ani kun manga ke winner Yumbu TQC Tentha Haibung na oikre Ngarang sanaki ba final match aduda TQC Tenthana MKS Singmairongbu run humpuda maithiba piduna winner oiba ngamduna medal amadi trophy ga loinana sel gi mana lupa lising kuntra fangki ngarang sanaki ba final match adu TQC na toss ngamduna hana batting tobada apiba over 15 mak sanabada wicket 10 turaga apun baran chamaga nifu lowa ngamki masigi paukumda MKS na pressure laira sanaki bada over manga lem laga over tarada wicket taramak tu budege yumbu TQC gi makuta run humpuda maithiba nanghoduna runners takhi match asida over ahum langbada wicket manga loba ngamkiba Sarjuna man of the match ki mana phangki tournament asige best discipline team LCA khangabongna TQC ge sanaroi singh Muhammad Aziz na most valuable Bitesor na highest wicket taker aduga Homendro na highest run scorer amadi MKS Singmaironggi Daniel na man of the tournament taduna trophy ga loinana selgi mana sing phangki tournament adu loisinbagi thoramda Sur Hospital Khangaboki Managing Director Dr. L. Somen Kumarna Athoiba Mitung TQC Tentha Haibungi Secretary Takhelambam Rishi Kantana Thaurammapu aduga Tekcham GPG ex Pradhan Naurem Pradeep Vision and Creative School of Science Thawbalgi Principal Tekcham Nandalan Smart Security Service Tera Kaithelgi Secretary Laimuzam Pratap Ngasekpam Ningthauba Managing Director
MD Eastern Lily Private Limited amasung Indian Air Force ki retired warrant officer Sanasam Syam Sundarna akhanaba mithung lensing oina saruk yaduna mana mathum sing yenthoke aroibada maroiba paw amu hana pizari Manipur da ngasi yausang mari ni chanba numit asida tampaki mafam kayada ayuktagi hauduna sana khonabagi thauram sing pangthoknari Union Home Minister Amit Shah na chair logduna North Eastern State singda criminal law ahum mapung fana implement tawnana ba Guwahati da mifam pangthokre Mar Inpui ke General Secretary Phudaramne Churchanpur da akanba irang haurakpadagi curfew lauthokre ngasi Manipur Mizoram Meghalaya Nagaland amasung Assam da lunglei nungsit tawraba yai haina MED department na khangalakle amadi awang nongpok lamdamda sel thadaning ba pokhanabagi pandamda mioi mangana saba task force ama semle Manik Shah Hauziki oina Mami TV na sandok jaba Manipuri Paulo Shinjare makhataba pawgi damak bilek taduna lebiyo